ngasi numida waram phongkiba tongan manipuri sipungsing amasum thokiba thawdo wathoksingdagi maruibi ipausing miyamna thamjagi ahanbada pandam pausiyedagi lakusaraga Bangalore da football tamangani haiduna sanarui kuntraga maridagi namthak tawduna lupa lakh taragumdoi lautokre sienabasing lotkre Bangalore da leiba Kicks Start Football Club da football tamangani haiduna namthak tawduna sanarui kuntraga maridagi lupa lakh taragumdoi henbagi senpham lawkraga lotkre Thaudo asida senai hairiba miyoi singadri Thaubal da leiba Poirei Lamdam Football Academy gi mapu ngangbam Surchandra makiloinabi memory amasum masanupa kadamjine hairi hiramasiga mari lainana ngasi nungtul Manipur Press Cup ta pawmisinga unabada apunba football Parents Association Manipur gi President Thingbaijam Sushilana Poirei Lamdam Football Academy na state asigi district ayambadagi lakpa pikliba angangsing yauna football sanaba pu pamjaba sanarui kuntraga maribu Kicks Start Football Club the football tamangani haina thajaba piduna tawbung khokta leiba TS Birusandra Singha Football Academy da numit nini gi oiba trial ama saruk yanki hairiba trial aduda final trial oibana soidana Kicks Start Football Academy da khalagadabani haibigi thajaba piduna sanaroi amamamdagi lupa lakh ama henwegi senpham singlauki madugi tungda satliba sai sigi February 19 da Bangalore da kadamjit hairiba miyesina sanaroi yankai 19 du ukibani aduba Bangalore da leiriba Kicks Start Football Club yawarpa matamda hairiba sanaroi kuntraga mari edu makhatawa trial selection yamna watli haina sanaroi sina khangalaki Makhatana sanaroi sing trial selection yawnaba honabada sil tungi khudong sadaba kya mayuknabana trial selection yawba ngamkidi adubu sanaroi nipugo humdoi gi manungda supnatagi sanaroi amakal trial selection yawduna football academy du loksinki aduga atai sanaroi sing aduna upai leitabadagi sahi sigi March 10 da Imphal thulaki masina maram oiraga sanaroi sing adu pukning wakal nungaitaba poktuna makhatana football sanaroi haiduna ngasi phawba lairi Mata maduriga hona sanaroi singi mama mapa singna Poirei Lamdam Football Academy gi mapungangbam Surchandra madi maki loinabi memory amasum masanupa kadamjit unaduna sanaroi singi career manghanbagi matang wari sanaduna lawsin gi senpham sing handopina waisuki adubu selfie gani haina thajaba piramlaga mama mapa obisingna phajadaba wahibata sijinarki makhatana selfie naba hairubada lord khibadagi ngasi phawba hairiba miyoi sing si thiba khangduna leire Amaramda Thaubal Police the Wakalubada Tabidre Asigumba Thawong Singasina Lamdam Asida Masana Kudingda Maning Halakpagi Maram Ohele Maramadun Hiramasita Mari Lenabalenga Amadi Lupsing Miying Sangbiduna Sanaroi Singi Carrier Mangaliba Miyo Singasibu Pabiduna Serak Bibu Hirakli Hensu Paus the Makatana Fundurakli Makasa Tarakpoina Topa Mana Kosiamgi Kuntraganitu Subuma Pokumon Pangtokre Council gi officials ng yam na singna exam pangtokusangi nabasandra Council of Higher Secondary Education Manipur Kosiam gi kuntraga nito Shubha Foundation degi tharam ngasi Babupura da leiba Kosiam gi auditorium hall pangtokre tharam adura Kosiam gi hanagi chairman Dr. Hais Nabasandra na athoiba mitunglen Kosiam gi chairman takilamam ozina tharamapo Kosiam gi hanagi secretary Arangajit Khundrakpam secretary CS Biren amadi Controller of Examination Ozoina Akanaba Mitung Lensing Oina Saryaki. Tauramasi Saruk Ama Oina, Kosiam gi Hana Chairman Secretary Oirambasing Amadi House Council as a member Oiribasinga, Lengan P. Yandun Ikai Kunabusutki. Atoba Mitung Len Yorel Piruduna Dr. Haisnabasandran Hai. Council gi officials ng yam na siyang exam pangtok pasangi sang na basay kuntrag nito yung may pang exam pangtok to na lakpa gumtung da lakadab exam sing su integrity lay na madi tamoy sing na mahiro sing gidama exam pangtok patangay fade exam pangtok pada kuraw thang ba kaya lakla basu asumbagi dama council gi officials na kanaso akib laytana thing na pasangi Mang na makataradana council gi employees na council matamatam gi Deputy Lakliba Chairman Secretary Controller asi matam khara khakini haiba wakal thadok biduna Lakliba higher authorities singa siga pulaga council sakona ba honaba tangai phati haina council gi officials singa su mahakna appeal tawki thauram mapu gi role piraduna ti ozina hai council asina ngasi lairiba thas yawrakna ba honaba da thaudang lorokhiba punama kopam thakti makoina puramba thaugai singa dunga si council asigi official oiriba singa ikai khumnaba guloinana tamjaningai oiba Experiencing adu Khangjin Tasin Hoba Foundation DS Pangtok to Tanza Malawani. India Education Policy Simatamatam Goin Ahomaka Lakpan Maramoiduna Council Malaitaba Yadavagi Kosimashi Linkat Kivani. Mashidanatana University College Education Class 12
ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯛꯄꯅ ꯀꯨꯝꯖꯥ ꯏꯪ 1992 ꯀꯥꯎꯟꯁꯤꯜ ꯑꯁꯤ ꯁꯥꯐꯣꯡꯈꯤꯕꯅꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯀꯣꯁꯦꯝꯅ ꯀ꯭ꯂꯥꯁ 11 ꯑꯃꯗꯤ 12 ꯀꯤ ꯀꯥꯡꯂꯣꯟ ꯆꯨꯝꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯅꯕ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯃꯈꯥ ꯇꯥꯅ ꯀꯥꯎꯟꯁꯤꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯀꯣꯁꯦꯝꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯁꯣꯏ ꯇꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯁꯍꯤꯔ ꯃꯤꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯇꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯗꯕꯅꯤ ꯖꯤꯑꯦꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯪꯒꯣꯝ ꯁꯨꯡꯕꯝ ꯁꯍꯤꯔ ꯑꯦꯂꯥꯏꯟꯁ ꯁꯅꯥꯒꯤ ꯃꯤꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯇꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯗꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯖꯤꯑꯦꯁꯤꯒꯤ ꯀꯟꯚꯦꯅꯔ ꯑꯦꯝꯗꯤ ꯔꯐꯤ ꯈꯥꯟꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯁꯍꯤꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 18ꯗ ꯄꯥꯡꯒꯜꯗ ꯃꯌꯨꯝ ꯄꯥꯟꯕꯤ ꯏꯕꯦꯝꯆꯥ ꯑꯃꯁꯨꯡ ꯚꯤꯛꯇꯣꯔꯤꯌꯥ ꯀꯧꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯇꯥꯈꯦꯜꯗ ꯁꯜꯂꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯁꯣꯔꯥꯗꯒꯤ ꯑꯦꯝꯗꯤ ꯑꯕꯤꯔ ꯈꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯆꯠꯃꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯀꯨꯀꯤꯒꯤ ꯄꯣꯠ ꯄꯨꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯊꯤꯅ ꯐꯨꯈꯤꯕꯒꯤ ꯊꯧꯑꯣꯡ ꯂꯩꯕꯛꯊꯤꯕꯅꯤ ꯇꯥꯈꯦꯜꯗ ꯃꯤꯌꯥꯝꯅ ꯐꯨꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯍꯤꯔ ꯁꯣꯛꯄꯗꯒꯤ ꯔꯥꯖ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯂꯩꯀꯠꯅꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯂꯩꯈꯤꯗꯕꯅꯤ ꯂꯧꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯨꯀꯤꯒꯤ ꯄꯣꯠ ꯂꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯣꯞ ꯁꯥꯒꯠꯇꯨꯅ ꯐꯨ ꯆꯩꯗꯨꯅ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯃꯇꯨꯡꯗ ꯇꯧꯕꯤꯒꯅꯨ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯁꯨ ꯃꯣꯇꯣ ꯀꯦꯁ ꯂꯧꯈꯠꯇꯕꯒꯤ ꯃꯔꯝ ꯂꯩꯉꯥꯛꯅ ꯊꯤꯒꯠꯇꯨꯅ ꯖꯤꯑꯦꯁꯤꯗ ꯈꯪꯍꯟꯕꯤꯌꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤꯌꯥꯝꯅ ꯐꯨꯕꯗꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯈꯦꯇ꯭ꯔꯤ ꯕꯦꯡꯒꯨꯟ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯪꯒꯣꯝ ꯁꯨꯡꯕꯝ ꯁꯍꯤꯔ ꯑꯦꯂꯥꯏꯟꯁ ꯁꯅꯥꯒꯤ ꯃꯤꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯇꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯤꯑꯦꯁꯤꯅ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯛꯂꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯤꯑꯦꯁꯤꯅ ꯂꯩꯉꯥꯛꯇ ꯊꯝꯂꯤꯕ ꯋꯥꯐꯝ ꯌꯥꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤ ꯋꯥꯛꯆꯥꯡ ꯂꯧꯔꯣꯏ ꯖꯤꯑꯦꯁꯤꯅ ꯄꯥꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯂꯨꯞ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ ꯑꯃꯔꯣꯝꯗꯅ ꯂꯨꯍꯥꯡꯅꯣꯝ ꯀꯨꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯤꯇꯩ ꯃꯆꯥ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯦ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕ ꯂꯩ ꯍꯥꯏꯕ ꯎꯠꯄ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯁꯛ ꯊꯣꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯖꯤꯔꯤꯕꯝꯒ ꯅꯛꯅ ꯂꯩꯕ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯥꯎꯁꯦꯝꯒꯤ ꯂꯍꯥꯡꯅꯣꯝ ꯀꯨꯀꯤ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯤꯇꯩ ꯃꯆꯥ ꯑꯃ ꯀꯟꯈ꯭ꯔꯦ ꯌꯩꯈꯣꯝ ꯃꯩꯄꯥꯛꯅ ꯀꯧꯕ ꯃꯤꯇꯩ ꯃꯆꯥ ꯑꯃꯒꯤ ꯃꯁꯥꯗ ꯌꯥꯎꯕ ꯁꯦꯜ ꯑꯃꯗꯤ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯍꯨꯔꯥꯟꯕꯤꯈꯤꯕꯗꯒꯤ ꯏꯝꯐꯥꯜꯗ ꯍꯟꯅꯅꯕ ꯄꯥꯝꯕꯩ ꯂꯩꯇꯕꯗꯒꯤ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯇ ꯀꯪꯉꯥꯎꯅꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯎꯠꯇꯨꯅ ꯀꯨꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯤꯇꯩ ꯃꯆꯥ ꯑꯗꯨꯒꯤ ꯆꯪꯖꯐꯝ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯗꯛꯇ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯈꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯖꯤꯔꯤꯕꯝ ꯄꯨꯂꯤꯁꯅ ꯃꯁꯛ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯪꯍꯟꯈꯤ ꯇꯨꯡꯗ ꯃꯍꯥꯛꯄꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯏꯝꯐꯥꯜ ꯏꯁꯇ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯌꯧꯍꯟꯈꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯖꯤꯔꯤꯕꯝ ꯑꯃꯗꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯛꯇ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯛꯂꯦ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯉꯥꯡꯁꯤꯡꯗ ꯆꯠꯊꯕ ꯅꯝꯖꯥ ꯅꯝꯊꯦꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯅ ꯍꯦꯟꯅ ꯊꯣꯛꯏ ꯁꯟꯇꯤꯕꯂꯥ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯆꯠꯊꯕ ꯅꯝꯖꯥ ꯅꯝꯊꯦꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯅ ꯍꯦꯟꯅ ꯊꯣꯛꯏ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯅꯨꯄꯥꯁꯤꯡꯗꯅ ꯆꯥꯗ 59 ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯅ ꯆꯥꯗ 94 ꯑꯣꯏꯔꯤ ꯍꯥꯏꯅ ꯄ꯭ꯔꯣꯛꯁꯣ ꯑꯦꯛ ꯄ꯭ꯔꯣꯖꯦꯛꯀꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯊꯧꯁꯤ ꯄꯨꯔꯤꯕ ꯖꯦꯅꯤꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯍꯩꯆꯑꯣꯗꯤ ꯗꯣꯛꯇꯔ ꯀꯦ ꯁꯟꯇꯤꯕꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯆꯥꯏꯜ ꯁꯦꯀꯨꯂꯔ ꯑꯦꯕꯨꯁꯀꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯟ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯖꯦꯅꯤꯝꯁꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯌꯨꯠ ꯍꯣꯁꯇꯦꯜꯗ ꯍꯥꯡꯂꯤꯕ ꯃꯤꯔꯣꯟꯕꯤꯁꯤꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯁꯦꯟꯁꯤꯇꯥꯏꯖꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯀꯦ ꯁꯟꯇꯤꯕꯂꯥꯅ ꯍꯥꯏ ꯆꯍꯤ 2 ꯁꯨꯞꯅ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯣ ꯑꯦꯛ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 13ꯒꯤ ꯑꯄꯨꯟꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔ 2,250ꯗ ꯑꯦꯛ ꯑꯁꯤꯒꯤ ꯀꯥꯡꯂꯣꯟꯁꯤꯡ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯅꯅꯕ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯊꯛꯇ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯌꯥꯝꯅ ꯊꯣꯛꯂꯕꯒꯦ ꯀꯔꯝꯕ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯅꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡꯗ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯀꯅꯥ ꯀꯅꯥꯗ ꯇꯥꯟꯅꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯄꯨꯊꯣꯛꯍꯟꯒꯅꯤ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯉꯥꯏꯐꯗꯅ ꯈꯪꯃꯤꯟꯅꯕ ꯆꯪꯏ ꯑꯀꯟꯕ ꯂꯣ ꯃꯈꯜ ꯑꯁꯤꯅ ꯄꯤꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯃꯤꯟꯅꯗꯨꯅ ꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯇꯅꯕꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯀꯨꯀꯤꯁꯤꯡꯒꯤ ꯕꯪꯀꯔ ꯁꯥꯖꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯅꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯕꯪꯀꯔ ꯁꯥꯖꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ ꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯨ
पामदब थौदोक थोक्तनब अकनब मौना ngak सेंदुना लेरि सेंट्रल फोर्सिंग लाइन लाइन कुकी खुलाई पाइबिसिंग बंकर सजिलक मरमना मफम अदुगी मनाक नकना लेबा मियोइसिंग अकी एकंग पोकनरे हिरामसिग मरी लाइन त्रोंग लाउपी खुलगी खुंजा मन फोंदोरकपदा कुकी खुलाई पाइबिसिंग बंकर सजिलक पासिना मरम ओइरगा मियामदा साउनो अकीबा पोखले सेंट्रल फोर्सिंग लाइन बंकर सजिलक पासिना मरम ओइरगा मनुंगदा अरोनबे एजेंडा अमा लैरबरा हाइबगी मियामदा सिंगनब पोखले मरी लाइनब सिंगना अथुब मतमना कुकी खुलाई सिंगना सजिलक लिबा बंकर सिंग असि एक्शन लौखटपगा लोइनना बंकर सिंग सि थुगाबियु हाइदि अतोप पाव अमदना मियोय अमदिगी नोंमै मरु अमदि बॉम्ब सिंग फंगले इम्फाल वेस्ट डिस्ट्रिक्ट की मोइरांगखोम कृष्ण प्रेमी हेल्पम मनाक नेशनल हाईवे स्टेट पुलिस असत अवोक चेक तौबगी थबकता कार अमा चेक तौबदा मैगजीन गा कोनबा मरु लिसिंग अमगा सनी अमदि लेथोट बॉम्ब हुमफुगा निपान कोनना मियोय अमा हौकिबा थांगजन मित फारे पावगे लिखुन अमगी मतुंगिन स्टेट पुलिस ना मोइरांगखोम कृष्ण प्रेमी ऑयल पंप मपा नेशनल हाईवे असत अवोक चेक तौबदा कार अमा खामनबा खंगनबदा खमलमदना थौकिबदगी तानरगा कार दु फाबंगखि कार अदु मखातना चेक तौबदा मैगजीन गा कोनबा नोंमै मरु लिसिंग अमगा सनी अमसुम लेथोट बॉम्ब हुमफुगा निपान योरम थिंगनबने कार अदु थरकलिबा मियोयदुसु फगलगा मखा ताबा थबक लौखनबा इम्फाल पुलिस स्टेशन सिनखरे मसिगी मतंग इम्फाल पुलिस स्टेशन केस मन होटखरे हाइदि फारिबा मियोयदु पुलिस न मसक ममिंग हाइदोरखिदि हाइदि अमरोमदना गुवाहाटी अमसुम दिल्ली मणिपुर बावन की फिबम यंगसिनखरे मणिपुर लेजिस्लेटिव असेंबली की पब्लिक अकाउंट कमिटी PAC की टीम अमन गुवाहाटी अमसुम दिल्ली मणिपुर बावन की लैरिबा फिबम सिंग हाक्थेंगना यंगसिनखरे PAC की चेयरमैन ओइरिबा के मेगा चंद्रन थदोरकपा सिरोल अमदा महाकी मियंग मखादा PAC की मेंबर सिंग ओइरिबा MLA उसम देबेन अमसुम मणिपुर लेजिस्लेटिव असेंबली की डिप्यूटी सेक्रेटरी सिंह ब्रजकुमार अमसुम जितेश शर्मा गुवाहाटी अमसुम दिल्ली की मणिपुर बावन की हौजुक लैरिबा फिबम सिंग हाक्थेंगना यंगसिनखरे हाइदि खोंगचत अदुदा मणिपुर बावन असिगी अनि असिगी ऑफिशियल सिंगी सर्विस न सिंग कुमनि यंगसिनबगा लोइनना दरकार सगलिबा मणिपुर बावन की फिबम सु यंगसिनखि हाइदि अमरोमदना अर्जेंटीना ने इंग्लिश सिंगनिगा कुनगमरी कोपा अमेरिका पावर रैंकिंग की मकोकता लैदि USA ना युम्बु ओइदुना पांगथोकदोरिबा इंग्लिश सिंगनिगा कुनगमरी कोपा अमेरिका की हौजु ओइदिबा पावर रैंकिंग दा मेसी की अर्जेंटीना ना ख्वाइदगी मकोकता लैदि लोइनना ब्राजील उरुग्वे अमदि युम्बु US ना मथंगसिन अनिसुबा अहुमसुबा मदि मरिसुबा मफमदा लैदि कॉनमेबॉल अमदि कॉनकाकेफ की माइकैदिगी वेस्टर्न हेमिस्फीयर मनुंगदा ख्वाइदगी फबा टीम अमा खननबा लम अमगा लमगगी मरक्ता थेंगाइनगदोरिबा कोपा अमेरिका यूनाइटेड स्टेट उबा फंगलगनी समर की मतमदा पांगथोकदोरिबा 2024 कोपा अमेरिका सिदा अमेरिका सिंग पुल्लरगनी स्टार पावर की अवार्ड पर लेतबा टूर्नामेंट अमस ओइगदरी लेजेंडरी अटैकर लियोनेल मेसी ने लुसिंगदोरिबा अर्जेंटीना ना टूर्नामेंट सिगी रनिंग चैंपियन अमा ओइबतनतना इंग्लिश सिंगनिगा कुनगनिथोरे कतर की फील्ड मलेम पुमबु खुदुम चनखिबा वर्ल्ड चैंपियन अमा ओइना असौबा थाजबा मगा लोइनना टूर्नामेंट सिदा सरुक यारकदरी अदुमपु मेसी अमदि माकी कांगबुना कोपा अमेरिका अमुहना लौनबा फॉर्म ताना संगसिलक्लबसु ब्राजील सु टूर्नामेंट सिगिदमक मतम खुदिमक्ता सेम सादनु लैदि अमरोमदना उरुग्वे अमदि कोलंबिया गुंबा कल्लबा टीम सिंगसु यावरिबने हाइदि मखा सथरक पोइना पाउजल पाउसेदिगे तो पाउखरन डायबिटीज न नारब सिंग सिजनरीबा ड्रग मखल अनि हार्ट अटैक थोगलप याबगी सेक्शन वा फोंदोखरे डायबिटीज न नारब इंडिया की मियोय मिलियन तरारोम हौजिक सिजनरीबा डायबिटीज की ड्रग मखल अनि हार्ट अटैक थोगलप याबगी खुदोंग तिबु वाफम सिंग पल्लदुना US की स्टडी अमगी मतुंगिना फोंदोरकपगी सेक्शन थरांग सोगत लोखत पोइना गवर्नमेंट हारिबा ड्रग अनि एसगी ममल मसंग हाना लेपथोकनबगी दमक फिरेप लौखिबगा इरोइनना डॉक्टर खरनदि ड्रग्स ngasi अनाबसिंगदा प्रिस्क्राइब तब लेपख्रे हाइदि इंडिया दा हौजिक डायबिटीज नारबा मियोय लिसिंग निफु लैबगा लोइनना मालेमगी ओइना येंगबदा लेबा सिदा लैना आसिना नाबा मिगी मसिंग ख्वाइदि हेना लैदि स्टडी दुगी मतुंगिने सादा निफुगु हुमदोइगी सांगदा हार्ट अटैक थोगलप याबगी खुदोंथिबा लैरिबा हिदाक संगदुदि अबांडिया अमदि एटोसनी हाइदि US फूड एंड ड्रग एडमिनिस्ट्रेशन FDA ना हारिबा ड्रग अनि असि यामना सेक्शन हौगदबा हिदाक सिंगने हाइना सेक्शन वा फोंदोखरे हाइदि विंडिया अमदि पियोग्ल खक्त नतना ड्रग कंपनी क्या मन पुथोप हिदाक अनि असि हौजिक इंडिया दा योनबगी थबक तौरि मसि नुंगनानि ओइबो वाफम मने मखोइगी दमक सेक्शन हौबा हाइबसिना यामना मरुइबा मरमना मियामदा मसिना खुदोंथिबा थोवंदना बो होनगनि हाइना यूनियन हेल्थ मिनिस्टर अनबुमानी रामदोस न फोंदोखि
ꯗ꯭ꯔꯒꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯃꯁꯪ ꯍꯥꯟꯅ ꯈꯪꯗꯣꯛꯅꯕ ꯑꯃꯗꯤ ꯏꯁꯨ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯗ꯭ꯔꯒ ꯀꯟꯇ꯭ꯔꯣꯂꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯁꯨ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯐꯥꯗꯨꯅ ꯑꯆꯨꯝꯕ ꯂꯥꯡꯂꯥ ꯂꯥꯡꯖꯤꯟ ꯄꯨꯊꯣꯛꯎ ꯃꯉꯥꯂꯩꯃ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 12ꯗ ꯎꯔꯤꯄꯣꯛ ꯈꯣꯏꯁꯅꯥꯝ ꯂꯩꯀꯥꯏꯗ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯐꯥꯗꯨꯅ ꯑꯃꯗꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯊꯣꯛꯁꯣꯝ ꯌꯥꯏꯈꯣꯝꯕꯕꯨ ꯐꯥꯗꯨꯅ ꯑꯆꯨꯝꯕ ꯂꯥꯡꯂꯥ ꯂꯥꯡꯖꯤꯟ ꯄꯨꯊꯣꯛꯎ ꯍꯥꯏꯅ ꯉꯁꯤ CDSN ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯁꯣꯔꯕꯣꯟ ꯊꯤꯡꯉꯦꯜꯅ ꯁꯤꯟꯗꯨꯅ ꯎꯔꯤꯄꯣꯛ ꯁꯣꯔꯕꯣꯟ ꯊꯤꯡꯉꯦꯜ ꯃꯁꯤꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯪꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯧꯔꯥꯡꯕꯝ ꯑꯣꯡꯕꯤ ꯃꯉꯥꯂꯩꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯎꯔꯤꯄꯣꯛ ꯄꯣꯂꯦꯝ ꯂꯩꯀꯥꯏꯗꯒꯤ ꯇꯈꯦꯜꯂꯝꯕꯝ ꯗꯤꯄꯨ ꯆꯍꯤ 15 ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯑꯟꯊꯦꯝ ꯔꯤꯇꯦꯁ ꯆꯍꯤ 18ꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯂꯕ ꯃꯇꯨꯡ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯎꯔꯤꯄꯣꯛ ꯈꯣꯏꯁꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯊꯣꯛꯁꯣꯝ ꯌꯥꯏꯈꯣꯝꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯒꯤ ꯌꯨꯝꯗ ꯂꯪꯊꯣꯛꯇꯨꯅ ꯊꯝꯂꯝꯕ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯣꯛꯄ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯂꯝꯗꯕ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯑꯦꯀ꯭ꯋꯤꯁ ꯑꯣꯏꯔꯤꯕ ꯗꯤꯄꯨ ꯑꯁꯤꯕꯨꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯁꯤꯟꯅꯔꯒ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯔꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯇꯧꯔꯒ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕꯅꯣ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯦ ꯍꯥꯏꯕ ꯈꯪꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯣꯛꯄ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯅ ꯊꯝꯂꯝꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ